Mayam Krum Jari very best impact news ni Manung Hutna ki tharam da Kshetrimayum Premchand mayam butaram noksari. Manipur da mamang chahi ki me ahum dagi hauna thorak ki birang na maram oirakanda hauji haujimak oiriba phibam aduga sector khuding makta akaiba soiba natragana miyam na khudong chadaba kya thengnaba sigi manung da khwaidagi maru oina akhoi gi lamdam asigi settlement loan da aduki matik theng pirak puna maram oiraga hauji hauji leiriba miyam na thengnariba awaba sing aduga matung tarakpada karamba masidagi hena khudong thiba nangba yabagi haibasida nungnangaga leiba matam asida akhoi karam tawduna akhoi gi settlement loan asi khada oirabasu phagatnaba miyeng changba yabage masida lengak na karam karamba daita laubu yabage makhoi gi thawdang na karino haibana chingba hiramasugi matangda manung hutna khana bangasi thamjariba topic asi economy revival and government's role haiba hiramasugi matangani haiba hiramasugi matangda manung hutna khana ba impact news ki studio election biribasi ihan hanbada aigi hek yet thangboda phambiribasi Professor Secy Priyoranjan Department of Economics MU gi professor ni ojabu staram nokchari aduga ani subda election biribasna LOUSAL gi hanagi president oibiramba Mutum Churamani ni ojabu staram nokchari aduga ahum subda yet ithang thang election biribasna ERDO Kangleipak ki Secretary General oibiriba Nahakpam Shanta ni ojabu staram nokchari ayan ba wafam se ojabu Priyoranjan Manipur gi irang thokriba hojik oiriba phibam sing ekoina chawrakna khange aduga assembly da su chief minister na miyam gi paikhatleba thawrang sing even khogi MSME yauna leiriba loan lokshuluba sing asi chahi amadi makhogi shendoi pidana ba haiba tare madugi leiriba order sing adu makhata na mu sangda hanaba honaba bawog yai haibi wafam phau thambikre aduga amaromda mayum makai mainitun chakraba aduga karigumamta leitraba relief camp to leiriba mioi singda startup tagi makoina lising yankhai dagi na la ama fawu senpham se pi na hairi du hairi ba senpham asi fawbada khogi loan gi maungda khongotuna hairi ba phangliba in matching haiba tare relief camp to leiriba miya madubu kudong chada ba thokaloi haiba wafam fawu yaukhre aduma pu hojik oiriba phibam asida khogi haktheng na jatheng phanglaba sing adu khak natana manipur gi miyam loinamak awaba thengna banina khogi settlement loan se khara da oina phagalakna ba karam ba thawrang sing miyam amadi CSO amadi lengak na punna chamina ba yabage haibadu hamdu thambiyo manipur gi huski economy si akhoi na ngasi phawda masimuk chawba shock asi akhoi phangde haibetai aduna even budget ke allocation da phawda matam kharadi oiragasu hantharaibani ko hantharaibani so masigi revival gi issue si masi matam changani but khwadi gi acho maram di or machi revival sirei sida kitang thuna tobu yagadori se aikhoi da shanti se laktri hoidi madugi problem dum di adum leirani but masi thamjagraga madu ai di break nen lojei ko break ni ada manipur gi amna laibak phagibasi akhoi covid hela kodagi 2019 gi matung se masai sida manipur se sida aigi motta hana mukta tawkidara mongda tongan sections of society intellectuals academics mayam pulle hairaga india government ki doubling of farmers income maidana torputudagi covid ki hek loiraga economic revival se adigi hujiki sinatab farmer income se doubling tawgidege high se sida hana mukta tawgidara mongda business communities ko MCCI BEG academics Manipur University adegi cow adegi ICR ko adegi then traders akhoi kanogumba so everybody get together tawre her expert mayam si yaure her ga adegi industry amasung business ki kangusing yauraga masigi farmer ki income se kamai tung double tawgidagi haibse madudagi hauna tawbu sei si madam du da all sections agriculture khangde industry khangje service sector khangde loina maksi aikhoi da kare at akhoi gi economy se boom tawri la lobagi adigi low and order gi situation nagaland ge pharap ka sida torum badigi masigi revival se maduda agriculture omda khara thamir ga hawru re madugi policy kya basi akhoi ingo sandu ge ju yauri ni ada hari the same crowd se masina
government ki highest level the committees me amse form to re ga tham gi bane madu ki khongchat si hek haur pa ikoi kuidana adegi even government sina kamino confidence leje ga resource mobilization kamai to ne haibida even provision about the lift over in Nigeria aduna so ai khoi kari to gi adi train laksal lakpa agak pa phang enthusiasm am lei bam matam stage da suddenly megi issue se thokpani now masida ai khoina yamna chawni yengdar bise kari hill gi economy ga plain gi economy ga ani se hingmin na bani ai khoita industry ma cham sa khara ajau chau maya yob to khara hor isisu agro based fruit processing and food processing si ani sigi symbiosis hai tare chingatam ga resources si tawre haraga growth se lai me hajari yembiriba mayor sing aduga masi khoi oja Shanta panelist hoina lengsin birba do now anchor oi birba ham dai taram nok chari adu tha chari asigi program si khanani na de yon bi da makta tasena akoi gi Manipur da hojik data handaki singarang hoji pangwasi bau chathariba assembly session da agriculture minister na piriba data se masi khara accurate woide haina yad main thamjage maramdi 2023 gi July gi 16 dagi na khoi gi August gi 20 si bhau gi marakta yamna mayam gi tangai phadwa matam du da khoi lomi lup singna tongan wa Manipur gi affected area sing numai kamna ga changbangam dadana lo ubaya da mafam sing sida survey to ba matam da phangi basi affected area khakta ni ko 9,718 hectares ni madugi matungda kitang akoina September August September October ga Europa daida ai amuka wangurom da ali hairiba mafam dugi record si sungeu yorom da ba yawe aduna handaki crisis sina maram warkanda Manipur gi maru aina mitai sing lo ujaba lofam se masidi 10,000 hectare gumbadi dumaina aikoi affected area ni haina dumaina thamjage yes chummi adubu mayamna kanna lomi gi organization sing sina kanna haijabadagi aduga aikoi security arrangement ga tawraganda amuk lo some hectare kharadi lo ubangam gi ururaga su lokpadi ngam gi daba haitare semba ngam daba ising chaiba semba chatpa ngam daba aduga makhatani yengsan ngam daba haitare changu matamda nomaina kapsalaktana lomi singdu soktana leikhi sina hairiba puthoiba hectare masingdo madumadi la lena idi thamjage aduga amana yamna laibak thibase ekoi Manipur da mamangi chahi sidaida May 3rd tagi thokhiba masidagi tholopasina ekoi gi low ekoi gi Manipur gi lowpham singse hoji phawba ojana bodi yam phajaba ekoi gi policy mayam ama ekoi gi agro base gi adu industry gi kari gi yaurga mayam sing sigi policy mayam am di yawe ekoi su khanani na bododi dum yaujei adubu agriculture haiba khuding mak sing si ising yaudana di adum pheloi ha sim di mayam dum yana ro kwani aduna ekoi Manipur gi dadi double income generate tawni hairaga su madudagi damakta thadharakpa double income generate tawbu yanana ba irrigated area woiba yanana ba idamta thadharakpa singje ngasi bawba mayek sing amta uda ba haitare sina maram warkanda ekoi gi lomi singse masi season magi rainy season da haitare rain water da depend tawrkanda dumaina low ubu kambune aduna chumi climate change si lakpadagi ekoi Manipur da some 3-4 years masi low ugadaba lomina tangai phadana ising yam mathau ta matam sidaidana nongje hek tabirakta bagumba adu main tawraga magi chahi magi tabham thokpa magi percentage ratio adum ta ba haitare aduga low duna phauduna mathau tarakpa matam jodi ising tarakta badagi phau loktaba low si khunjan khraga low pengna na bagi paisa thada ning da ba khawna na bagi yaina na bagi labor paisa thada ning da ba lofam se handaki 2023 gi crisis sigi manung sidai da haitare ko mase 31,742 hectares se masi less rainfall matam chana in time ta da badagi low lokhi da product phangi da haitare sis main lei akoi ye ko jikse economy revive to baga hana le ba economy ga last akoi ye kaya de ko akoi ye last government gi policy ma'am
then adagi public ki behavior ko then akoi ki credit oriented credit facility pi ke da jing se sigi planning and policy ga yam nak na mari aso mari laini ko se samna ha da hosiki economy revive to da ojapi on noi akoi tamosuram ne akoi equally saru yamin na ga dum lai ko akoina anga ngam na hena king mani na koina khare hen chen chong ba oja wai yam hoina dum kai policy making yam to bi ba ko ado amaina dum to lai ado akoi gi sigi hosik lai ba present economic status se masi revive to ji di yam ko injang ne ba si di akoi gi sakar ka ta tai na bi aro ado sakar na to ngam ba sakar gi capacity gi wang da yam lai gre ba se ko yam chakre yam lan gre ko sakar capacity wang da maram hai ke ko akoi gi example am lower ga yeng biyo akoi telangana government na farm loan je kamai na wave to yi gambra ma gi di telangana government na farm loan je wave to wai model je kai no ga na marginal and kano se minimal farmer ama na khandu e ko aduga yamna achauba 5 acre gi matak da low uba farmer ama mu khandu e commercial farmer ai tare ko telangana government na wave to riba 7000 crore hen moi 2006 7 8 9 10 2023 bau da ko nearly 10000 crore hen moi wave to re achauba state bari manga ai ke ko telangana to re then kano to wi tamil nadu to wi karnataka to wi moi myam je paisa pai state hai tare ko moi gi behavior do adugi ngasai gi moina wave to ngam mi je paisa pai ba khak ta gi oiram de ba oiram de de moi gi policy planning si da ko akoi gi sina kamai to ge da akoi gi credit linkage se tar juram mi gi organization gi lomi myam lai re akoi lomi myam je loan lo je kamai lo KCC through the law ba KCC se kana na pi state ki nationalized bank india gi nationalized bank na pi ba Tamil Nadu the credit linkage farm credit linkage kamai pi khang ba agriculture cooperative banks district wise adigi block wise macha myam moina moi di ngasai financial planning and developmental management je public ki makhutta thammaga moi the credit orientation sana leba akoi is dana even one cooperative bank bo hoi phasan function taw ngam de bo se ko women cooperative bank akoi phasan function taw ngam de khara adum lei khara lai crisis ek to le MSCB akoi sakarna paisa me am pamin taw na startup ki paisa huge amount of crore pamin taw ado ji recover taw ngam si gi issue me am je masi akoi gi sakar gi kano khakta na te ba public ki behavior ju yam depend taw se ko akoi gi sakarna policy ama semak bada akoi public na kayamuk adu policy da akoi ni involve tawraga moi ga hi singi cheloina tawminaraga kamai chat ke ha do adu da loinmak dependent oy ba akoi do ji last option le je ta suram ni ai du mai na ko ngasai gi kai no hai kana sakarna akhanna ba program am law thoga akoi gi marginal farmer khara khangala kanda madu da akoi na some kind of subsidy na to grant money khara pi bane ba loan wave to se loan si makhal ani da to yai ba amana non performing asset kuina oira ba ko kuina oira ta ga di ma di return of fire ne ba lokot pa ngam re da paisa ne na tham gradam ne right of to thora ne ba ko aduga amana wave of to ga ai ta ga di madu di sakarna policy mai ta ko gi government of india na akhanna ba policy ma sema kana RBI na mana magi ruling gi makha da mai karam ba ek ki makha da no mai yaraga to ba ma masi to dab na te masi je kamai to ga da ko gi sai aina sai da sum param da ko gi kaino se ko gi industrial bank me am da ko bet loan je gam ko gi bet loan je 2.9 lakh crore bet loan je ko 2022-23 ba da 2.9 lakh bet loan je ko singdra su yare na moina kaino to ram ne ba se kaino se right of to kre ba singa roi do pesa ne na si economical loss ne ko GSDP the impact torom do ne si